Anova Chief Minister Kanana Oigedagi Haiba Hauzik Fauba Lekai Tabangamdre State Asida suspended animation Chatna Halaba Yana Lady SKTV na Tajabayaba Mafam Singdagi Fangba Paugi Matung Inna Tasigi Tang Mapanda Nongtongbam Birena Chief Minister Famdagi resigned Tokiba Matung Ngasinumidang Fauba Asi Ngasi numidang pawasi file tauba faubada BJP ki legislature ki luchingba khanbangam dabana Chief Minister oigedaba mioi adu laukthokpa ngamdana laiki tasigi mapanda hanagi Chief Minister Nongtongbam Birenga Imphal da thunglakiba BJP North East ki coordinator MP Sambit Patragana ngarangdagi hauduna BJP ki MLA sing amamamta oina Imphal hotel da unarakiba adu ngasishu makhachathaki Ngasishu BJP ki MLA Thongam Bisojit Sapam Kunjakesor Kongban Tabam Ibomchai Yaungna NPF ki State President MLA Awangbong Nyungmai Loinana NPP ki MLA Sik Nurul Hasan Gasu Unaduna Warisana Baga Loinana Makoi ki Oiba Wafam Singh Taki Madugi Matung MP Sambit Patrana BJP Manipur Pradesh ki President E Sarda Yaungna MLA Kharaga Loinana Rajbhavan da Chatuna Governor Ajay Kumar Ballada Cherol Ama Pisan ki Hairi Adumoinamak Pisan ki ba Cherol adugi Chap Chaba Warol Khangmangam Dabaga Loinana Kanana Anoba Chief Minister Oigedagi Haiba Laukthokpa ngamdabana suspended animation Chanahangatra Haina Thajanari Amaromda ngasi nungtil MP Sambit Patrana unaduna warisana kiba aduda sarugya kiba BJP gi MLA Thongam Bisojit na thorakpada paumi singna hangba wahangi paukumda mifam pangthok liba asi kanana anoba Chief Minister oigeni haibagi matangda nate Manipur da santi hanjilakna nabani haina phongdoklamki Nongtongbam Birena luchingba BJP gi ani suba term da sawat kiba NPF ki oina party asigi state president hana Water Resources ki Minister Oiramba Awangbong Nyungmaina Mahaki Party ki Firepta Ahongba Leite Hana Laukiba Firepta Adumak Hongdana Lei Hairi Hauzik Kogi Numidangi Pung Nipan Nom Tasale Habatare Adubu Manipur gi Anoba Chief Minister Kanana Oigedoribano Habasi Madi Kangbangamdri Nakalamaromda Manipur gi BJP gi in charge Oriba Sambit Patra Mahakna Imphal Hotel da Manipur gi Tongan BJP gi MLA Singh NPP gi Working President Oriba Nurul Hasan aduga NPF ki Awangbong Nyungmai yauna mathang unakraba matungda nungtil pung mari makhayam tarakpa aduwaida BJP Manipur gi President Oriba A Sarda yauna aduga MLA kharaga lonena Governor changakanda Governor unakhi madugi matungda pungai amarom unaraba matungda thokraba matungda haujuk fawbugi oina chapchaba update amata leitri Chief Minister kanana ogedaw khangmung ngamdri adumakpu mamangda pangdokhiba assembly edu hayeng tha taruk fabaga lonena assembly tha taruk fagiba taragadi anoba session ama kawgodabani haiba constitution gi article 174 da hairiba asigi matungina haujuk fawba lusingba khandana lengak semba ngamdabarina assembly si kawdaba taragadi sungsoi soidana maki present rule gi makhada suspended animation lagadra haibasi miyam gi chingnabani miyam ngangna bahore tongan ba TV channel aduga tongan ba social media singda president rule la suspended animation la haidana viral chana basu yaure adumakpu SKTV news na Rashtrapan dagi phangba pawgi matung inadi hauju fawbagi oina governor gi kuthang dagi president da aibadi president rule chana hanaba ai channel daga report thabagi wafam se leite haibagi paw amadi fangli adumakpu leiriba pung khara asida lusing bakal kanda Manipur Chief Minister ano wama leiragani adugo wasak lauragani adugo assembly phamlagani haibagi oithokpadi adumak leiba nakal amaromdana amuk present rules si ngaiduna leire chanabaga sab manaraga leire habi wafam ase lakli karigumba BJP gi MLA si masing yamna leina haibadi leingak semba yabagi masing leina present rule lakpat taragadi Manipur gi miyam maruina present rule bu yaningdaba akoina khanjakiba mihusingna lenga kadawni karigidamak present rule thamgodoribano khanba singna kari haikadoribage BJP amadi leiriba MLA singda karam wafam sing thamna kadoribage haibasidi yamna chauna hangningai oiba wahang oire camera person sa jawbogolona pawam jariba ai Ketrimayum Premchan SKTV News Rajbhavan Imphal